Kangla Paudagi Marueva Paukra, Ekar Kungamanga Taramba Poppy Pambi Mangankre, Lamaitaba Ohumpare, Miyoi kharana eingonda Nungaitaba Lei, Haijaroi and Biren. Se Minister Nongthomam Biren gi Lainga Sigi War on Drug 2.0 gi Makada Manipur gi Singi District Singi Tuan Mapam Singda, Ainiyada Poppy Pambi Taba Mapam Sing Manipur Police, NAP Security Force, Forest gi Miyoi Yauna, War on Drug gi Makada, Poppy Pambi Taba Mapam Sing Mangantakan Bigi Tabak Leptana Satari, Ngarang Su War on Drug Sigi Sarukama Oina Kangbopi District ASP TS Bikramzir Kilising Makada, Saikulama di New Kaithilman Police Station gi Oshi Sing Lusing Dun Ekar Kungamanga Tarama Poppy Pambi Sing Yantatuna Mangankre, Amaromda, Sing the Lamai Taramba the Siena Bami Kongzom Police na Fokat Pangamle Hana Minister gi social media gi Warul Aman Haidi. Se Minister gi social media Tagalak Papaus na Makatari Bidi. Ngarang Mars Taraga Marida Kangpopi Police ki combined team Taruksuba IRB NAP Forest Department ki personal sing Manipur Police Training College ki personal sing Cycle Police ki Officer in Charge Inspector Lunthang Baifei New Kaithilman bi Police Station ki OC Gana Siamna Lusingba combined team asina Iril Turel Paring the Leba Farm ani Tingpai Masum Laishom gi lam ekar kungamari da Poppy Pambi Park sana Tarambasing Mangantakan Kre Thaba si Mai Park na Pangtok Pagitama SPTS Bikramzir Masuma ki Timbu Sub Minister na Thakat Pungdurakli Amaromda CM gi social media da Tagalakpa Paun Hadibadi Tentha Kangla Singdol Forest Lamai Thabra Sienaba Miyoi Kongzom Police na Phabangam Kre Police na Makoi Buang Pohang Pangwada Lamai du Umang da Khoi Loknaba Napi Mai Thabada Kudong Tiba Thokibane Haina Pautomli Makoina Sizinabani Singnaba motorcycle number MN02 AD 5752 Sufare, Makoi Matakta, Aingoeba Tabak Lokalagani, Hydraduna, War on Drug Ashi Makatana Satakigani, Singna Pokudima, Kengnagani, Hanba Lairo Hanasu, Pongdorakli, Amaromdana, Impal Iski, Maiba Khul, Khuloki Labuk Amad Ashibak Sangamalamle, Naranung Tilpung Mariga Makairam Tava, Impal East District, Hangang Police Station, Manungsanba, Maiba Khul, Khuloki Labuk Amad Masakang, Ashibak Sangamatadan Leramle. Ashibak Sangadu Hangang Police Station ki timamana lokal labamatung Zanimski Mokta Postmortem ki damak thamkre Hangang Police Station ki osina thadorak pasirul amana khangalakli Sirula duna haidibati Masakangdaba Ashibak Sangadu Angauba Masugi full shirt amalili Blue Masugi track pen amaseli Yengbada 156 centimeter rom huwangi masapai masamteli asibak sanga dugi manakta yellow masugi slipper sandal ama taramaga loinana yellow masugi jacket ama sulerami asibak sanga si hauju phawbi oina masakhang mangamdri kanagumba amatana su claim torakpa leitri kanagumba singna singnabi rabadi amadi khangbiningba leirabadi mobile number 9612301896 amadi manak nakpa police station na pawpi biro haina khangalakpa loinana UD case ama sulokale haidi Ngasinumida weram phongkhiba tungan ba Manipuri sipong sing amasum thokhiba thawdowa thok singdagi maroibi I paw sing myamna thamjigi ahanbada kanglei pakhi maira news dagi khongasaraga lamgi wahawda khul ani gi khunja sing khatnabada miyoi nipalom sokle gari ani amanga ta thokre ngarang numidang pung 8 lom taba matamda Kangpokpi district ki New Kaithilman bi police station konba Kharampalel village amadi Kolen village ani gi marakta Nung pekpham oiba mapamama munnabigi wahawda khut thokna khatna sainarakpadagi khun anigi khunja tare nipan asu opanangle duga Scorpion ama Maruti 800 amasu akai toy tokle haidi paushin hai khana sainabagi thawdo si khul ani dugi lonabada leiba nung pekpham oiba mapam ama munnabada nung thomna duna madi mi shibi yaba khulai sing sejina duna khana banaki khana baduda Koklen village ki ningthaugi Scorpio ama aduga atopa Maruti 800 car ama amanga ta thoki khudakta New Kaithilman bi police station gi osina lusingba police team ama laktuna miyam gi irang adu matam sana control toki haujik su mapam adura police ki forcing thomjinduna ngak sinbegi thabak sathabadegi makhatana khana sainabegi thabak thokidre haidi atopa pawmana Miyoi kharana MPP gi office ta sathariba thabak thoram sing khudakta lepkadabani SK Manipur People's Party gi sana kanglon gi ayaba yaudana party asigi thaupu bane haina Imphal gi Polo Ground maning da leiriba party asigi office ta sathariba thabak thoram sing khudakta lepkadabani haina party asigi hanagi general secretary amadi Central Committee gi member SK Moirangsana phongdokre
ECI da party asigi record leite haina tharakiba aiba sirul amaga mari leinana pangthokpa pawg mifam adura wapam asi SK moirang sana phongdokhibani magna makha taraduna haukiba sai English singani ga taragani pandagi ni English singani ga kun gohumdoi phawbada ECI da MPP ki record leite haina sirul ama tharakle mashi maru oina haukiba sahi mari asida party asigi lusingba saba miyoi khrana party asigi satna kanglon gi wangba lana thabak torakpadagi court case leibana record leitabani hauzu oiriba phiba masida kanagumba khrana party asigi office ta phamjinduna thabak thoram kya sathariba si khudaga tokpiyu party asi matam amada ahlaman sing asas sauna thamlamba regional party oiramki masigi sumathakta India gi manungda lairiba liraba regional political party singi manung salibani maramaduna athupa matamda party asigi constitution yab thaupu sing laklagani masida party asigi active member amadi miyam puna sanction minaduna party asi mapangal kangkat hanaba honaminasi magna makhatana hai hauji party asigi interim president ni haijaba amadi maki khongbu kharana party asigi lanthum khak yenglaga thabakya sathari masina maram oiraga lakadoriba mikhal singda party asi sarugyab ngamloidori maram aduna anauba thaupu sing lakpaga miyam punna honaminaduna mikhalda sarugyab ngamnaba amadi iramdam gyeba laingaklon ama purakpa ngamnaba honaminasi haikenasu pausida phungdorakli atopa pawmana CM Biren LLI project function tauna bo honaragasu canal de ising thabi dabadagi lopom da ising phang dabadagi lomi sing income crore 1.50 rom mangale sei kuntra rom function taudana lairam laba LLI project CMN Biren asabu thaudang lauduna honarakpada mai pakna function tawu yarabasu ising thabi dana leiri Manipur ki Chief Minister N Biren akan mamiyeng sangduna sai kuntrarom hena function taudadana lairuraba Loktak Lip Irrigation LLI project asi haukiba sahidagi hauna mari lenaba ising singnaba pamna singba ningthina semjenduna function tauba haudurabasu mari lenaba engineer singna matam sana thabak taudabadagi hauzik LLI project na konba lofam singda ising piba ngamdana leire oirakliba phiba masida CM gi athupa miyeng singsin biu haina laumi singna phongdorakli LLI project na konba mafam singda ningtham manama singi pothok khwaidi gi na pothok liba Bishnupur district gi manungsana Taubul Khujuman Kwakshiphai Bishnupur na singba mafam singda leiriba lakol sing ningtham manama sing thana ba lofam honarurabasu ising phangdabadagi aremba oiduna tokle tharuba manama sing kharasu kangduna mangle mashina maram oiduna laumi singi manama sing yonbadagi income oina lakadaba lupa crore 1.50 rongi senpham manghanduna haujuk laumi sing kokta khut hap hoire Pauxi Loktak Lip Irrigation Farmers Development Association ki president oina Thaupuriba and Sana Jawbaga unaduna wari saba matamda phongdorakhibadai Chief Minister N Biren adukimatik thawayauna LLI project asi hingana bohonari mari lenaba ising singnaba pam transformer na singba ahanba leiduna semjin sajinbagi thabak tawduna ising singba yahale adubu tha amagi manungda numit nini khak ising singbadagi LLI na koliba ningtham mahi marong thanabagi thabak paikhatliba lokol sing ising mapung phana phanganba ngamdre numit nini ising piba aduna lekrak men me phawb konadre masigi mathakta matam sana LLI gi main canal low canal amadi mari lenaba canal sing matam sana sembagi thabak paikhattabadagi canal da ising tharaga labukta ising phangangadabadu ngamdre hauzik LLI project ki chief engineer oina puriba Miyoi shina laumi sing gi interest thabak tawdre loinana laumi sing afaba mari thamba ngamdre haina phongdorakhi magna makhatana phongdokhibada Chief Minister N Biren LLI canal na kon mafam singda ising ningthina piduna first crop second crop amadi main crop na singbagi thabak kumbi kalen kaidana mai pakna pangthoktuna phogi puthok marang kaina puthokna bigi panam thamba do arematari Loktak ising sona leirabasu LLI project ki pamsing mathau tawduna ising singbidabadagi kokte ising puna thakpa phangde haibadu sabsana tahalle haina su phongdokhianasu pausna makhatana phongdorakli atopa pawmadana MSS ningthina mathau tawdriba phawa thabak lobigano Rabi Khan House Parliament Chief Minister N Biren lusing BJP lenga shina haukiba sahi English singani ka kungani thoida assembly the pass tokiba Manipur Staff Selection Commission MSSC
Chairperson amadi member haptuna commission asigi matau ningthina tawhanbiu commission asina mapung fauna thabak tawdriba phawba makhal amatagi thabak lawbagi khongthang lakhot piganu haina MPCC gi spokesperson advocate Rabi Khan phongdokre ngasi Congress bo na pangthukiba pawgi mifam amada Rabi Khan makha taradun hai MSSC asi haukiba sahi English nganiga kungani thoida pass tawki madugi matung sahi adumaki September kunda Gazette notification thoktuna MSSC Rule 2022 semkhibani loinana saye dugi August mapanda ek asi phongki ek asigi rule gi matungina group C amadi D gi thabak lawba matamda commission asigi makhara lawgani haina rule aduna make sing yauri ngasi phawbada commission asigi chairperson amadi member haptuna commission asi matau ningthina tahon mangamdana leiri masima yamna lebak thibani Hiramasi matangda Congress Party na miyamgi mute sinduna kaya khana commission asi mathau to hona na bahai jaki belekre masigi mathakta chief secretary da legal notice phaw thaki belekre bani MSSC Act 2022 laikhraba matungda group C amadi D gi post lobagi mahutta tuan department gi thabak maset lobagi thawong kaya lenga asina sathari ek asi pass tawkhiba matamda Manipur da lairiba matik saba naha kya thabak hapada transparency oiragani khana Congress Party na su ayaba pikhibani adubu commission asi mathau ningthina tawdabana maram oiraga lengana hamning mamiyoi sing thabak hapana Manipur gi tungi maraibak tambangamda ba phibamda amada lakpi yai lamdamasigi mapi mapa ma oina lairiba lengakna miyamgi wakat tabidrabadi kanana laktuna tabigani amadi matau kramna miyam da lenga amagi kanabasing piba ngamgadoribano hainasu Rabi Khan hanglakli amaromda lengakte wakat pamatamda lengakna su kiana khangan bathabak sa tharakani kibana Congress na haibiu haina WhatsApp message amadi personal oina wapum kya phongdorakpa yaudabnati asiguma kya lakpana Congress na miyamgi mohut sinduna lengakta suggestion pibani MPSC na Group A amadi B gi thabak lawrabasu Group C amadi D gi thabak lawba matamda masutana transparency laina thabak taunaba MSSC Act 2022 amadi MSSC Rule 2022 semkhibani loinana lengana office memorandum thoktuna Group C amadi D category gi thabak lawbada commission gi makhara lawgani haina supalibani lengakna tawning bata tawbada kanaguma miyoi sing victim oiba yaudabnati masima citizen amagi phangpham thokpa hak adu matpani lengakna masana semba ek amadi rule mapung fana satnahanba ngamdaba haibadi lengak ke asonbani maramaduna atubu matamda Manipur Staff Selection Commission asi mapung fana mathau tohanbiu commission asina mathau ningthina tawdriba phawba group C amadi D gi thabak tawbu lawbagi khongthang lakhot pigano loinana lengana lamdamasida lairiba matik saraba naha singbu masa manawgumani khana lengana semkibi ek commission ningthina mathau tohanduna thabak khudimak tawbiu hainasu Rabi Khan appeal torakli hainasu pawsna makhatana palakli atopa pawmadana Laikhidraba BDF anigi imungda seal gi mateng pangkhre Imphal West District Police ki makhada mathau toriba BDF number 09011173 akham amaisau singa pokpa laikhidraba e Ebotomi singa laifam lamdeng khunau amadi BDF number BH 111610 mutum sanjoi singa pokpa laikhidraba M te kendra awang khunau maning laikani na manung matam sadan laikhidaba the Imphal West District BD Welfare Association na awaba phongdokre Laikhidrabani ki yum da hak thengna Imphal West District ki SP Dr. S. Ibom Sasinga MPS na lusing na lupa lak 1.50 BDF amam gi mungda khushina khreani Imphal West District BDF Welfare Association gi Publicity Secretary S. Romesh na press thokpa sirola manhaidi sirola sinahai Laikhidraba BDF ania sina posting taramba pasoi PS amadi lamsang CDO imung munungi awabda association asina sarugyabag loinana matam sana laikhidre haibigi pawhek phangbaga khudakta BDF singna thagi khainaduna thamba welfare fund gi asangba sanction tawduna Imphal West District SB Dr. S. Ibom Samasum CDO lamsangi in charge Inspector Anil Chandra mutum anibusu association asina tawbimal khangba masum ikai khamna bulakli loinana sothna lairiba BDF singi thabak thoram sing tholakwa mateng pangbirakani haibiga asawba thajaba thamjari hairi loinana laikhidraba BDF anigi thawaina mapugi lekol ingna sikna lairunaba BDF khudimangna thawni jari hairi BDF singi awaba kyas ko onana bo hona bada hanadagi honaduna asawba thodang lobiduna lakliba Manipur gi Chief Minister N Biren gi puning sing silakli
Masigumba awana asu open Europada Lengak the Gimating Pang Biana Manipur Gazette number 341 January 4 2020 da Tokrabasu Masima Pungpana Sananaba form Pangdavana Maram Oidun Kudong Saba Pangdre Ngasimaksu so Taraba Kanglup Amoina Equimasil Kaineraga awana Tarakpada Mating Pangnadun Lady Haiden Su Paus Napali Atopa Madana Lotuna Tamlamba Ubim Samaga Kuntraga Tret Fagat Ngaranungthil henglep AC ki manungsanna kaira khulen mathakta lamai sakpagi thaudu ama thokpada lamai kanba sanglubada lotuna thamlamba ubim chamaga kunthraga tere thengnabadagi Range Forest Officer Bisnupur Division gi thopuriba Sukham Ratan Kumar na lusingu team amana fakhre lamai sakle habigi paw phangmudagi mafam adura Bisnupur District Forest ki staff sing Fire Service ki staff khangbu anti campaigns Bisnupur gi khangbu amadi Loktak PS ki Kangbu Thomzinduna Maikan Miki Tabak Sataki Madure anti drug campaign Bisnupurgi Kangbuna Mairam Phanaba Sangshiluba Lotuna Tamlamba Ubim Samagau Kuntraga Teret Adu Thengna Kibene Hari anti drug campaign Bisnupurgi Lusingbama Oidiba Irengbam Nutan Fungdo Kibada Aini Yada Bomongda Uyan Talaga Lona Passion Boygini Ngasi Paw Umangi Uyan Tatpa Kangbu Lengana Fogatuna Ain Gueva Serak Pivigi Paw Ta Pangdaba Levaktivani Maduna Uyan Yadi have Lena Uzauke Yantalam Liba Miyoi Sing Paduna Ain Gueva Serak PYK Bisnupur Division ki Range Officer Sukham Ratan Kumar Fundoki Badasu Ain Kain Uyan Tatkiba Uyan Tatliba Miyoi Sing Tidoktuna Ain Gueva Tabak Lokotnaba Honagane Hana Haki Miam Sangduna Maikan Bigi Tabado Numidang Pung Taruk Taba Matamda Saglak Liba Lamay to Mutat Pangam Kiedi Amarumdana Yanaba Purapa Ngamdabadaki Ziribam the Makhatana Lambi Timbagi Kongzang Sangsinkre Ziribam District Quaidiki Marueva Lambi Singamanung the Ama Oriba Helipet Yoba Lambi Sarwasi Langak Nasembi de Haiduna Ziribam Gimiam Horaktuna Lambi Tingzinbigi Kongzang Digi Hauna Sangsin Kibadu Nasi Ziribam DC Kutanga Kongzang Sangshilibisinga Wari Sanabada Yanaba Purapa Ngamdabadagi Makhatana Lambi Timbagi Kongzang Sangsinkre Ziribam gi helipad yoba lambi asi district asigi Vidyanagar, Harinagar, Ningsing Khul, Usathol, Agalapur Phauduna satlib lambi asi lengana matam kuina sembi dabadagi satok sasin tawbadagi khudong thiba kaya mayuk narakpadagi ngarangdagi hauna lambi thingbagi khongjang sangsingkhibani ngasi miyam gi khongjang asi loisinanabagidam Ziribam gi Deputy Commissioner W Malem Nganba Senglei amadi Ziribam District SP yauna Harinagar Community Hall wari sanakhi Adubu wari sanabadu yanaba purakpa ngamdabadagi makhatana lambi thingbagi khongjang sangsinbagi wari blokre lambi thingmana maram oiraga ngasi Imphalgi pung 10 Ziribam tamna lakadaba helicopter service cancel toki loinana athengma numiyungma pung 10 thodi Imphalgi na Ziribam paiki adubu Ziribam helipad taraba matungna passenger sing adu helipad gi thawandana miyamna thingduna thamki miyamgi khongjang asina Ziribam helipad gi Ziribam district headquarter yoba lambi paringasi pum thingkhibadagi miyamna satok sin tawbada awaba mayuk nakhi Amaromdana Miyoi hum heroin ga kona na fare ngaranungthil nap ki kangbuna Miyoi passenger puba gari good travel registration number MN04P 0844 asi check tawba matamna Miyoi hum heroin number 4 gram samri ga taraga truka kona na fare hari faraba Miyoi hum adudi MD abungo sei kuntra ga tru apok MD Khamad Ali lepham sangayumpam part 1 nungthau mamang lekai MD Ataw Rahman se kungatret apok MD Abdul Malik Lepham Yaripok Turihal Mayalikai Imphal East Amadi Thobal District Sangayumpam Mairin Khundigi MD Kudu se kuntragomdoy apok Lekidraba Zarudin Kawi Hari Makoina number 4 to Tungan ba Sapon Cape kuntragomdoy haptuna purakani Paraba Miyoi Singdu Makoidigi Pangwa posting du loinana na PS na case am register tawbag loinana makhatana thijin humjin bagi thabak haukrari Atopa Paumadana Ising liter lisingani gi sangwa sanba tanker de lupa sanipan pirambadu lising ohum yobudagi miyam kham thengna wanare Manipur gi sing amasum tammani makta lairiba miyam na ising phangdabagi kham thengna awaba mayonare saira sida isingi mamal khangen hengalakibadagi amuk hen awaba mayonare Hana ising liter lisingani gi sangwa sanba water tanki amada lupa sanipan pirambadu ngasi nimit kharani mamangdagi lupa lising ohum hengakre Kari maramgi isingi mamal hengat kribano haina pauksi asina thiba matamda phangba paugi matunginadi ising tanki gari singa sida motor vehicle gi kangbuni haibisingna lambi gi mapam kyada thattuna thamnaba maram sadana sel lawbadagini hari
Ising tanker gi driver kharana phongdorapagi matung motor vehicle gi kangbuni haibising ising tanker gari khamlaga gari fitness certificate yaudi adu tawdi ada tawdi haiduna lupa sahumdagi songwa phaw lawbigi thabak leptana sathai maduna ising leiraga purakpa adugi sendong karimata phangdi maram aduna ising gi mamal asi khangen hengatpagi asubu maram am oibeni haina phongdoki ising tanki gari singda ising lauribasi haingang koirenga ising kai sing amadi top awang lekai na sing mafam singda leiribu water reservoir singdagi ising leiraga miyamna phanganbani hairiba mafam sing asidagi ising lauraga miyamda yonanaba purakpa tanki gari sing asi lambida motor vehicle gi khangbu amadi atai security singnasu thatlaga yauksang sen munbagum lawbigi thabak sathabadagi ising mamalasi khangen hengat khibegi maramni haina su phongdokhi amaromdana Lainga ki mahiloi sang tara yauna punna taraga mapan gi mahiroi maudraga taru exam thaba yan khidaba mai sangi mathakta loge be serak pigadabani desam Board of Secondary Education Manipur na lauduna hayengdagi hauduna pangthokadaba class 10 gi sangyeng asida mahiroi lising kuntraga nipan ga samaga kunga trena ayaba loinana examination thagadoriba mahiroi punamaki maphamda desam gi mekedi gi mahiroi singa ye proposal pibu loinana Soida ngamdana kanglon sumna examination ama oigani haibigi thajaba thamli haina mahairoi loop asigi general secretary mayangmam somorjit maitaina phongdokre wafam masing asi kwa kaitil leiba desam gi mayai loisangna pangtokiba paumising unaba ama da somorjit na hakhibani magna makhatana hai lebak thibadi pangthokadoribe examination asida mahisang taraga mapan gi mahairoi maudraga taru examination asida sarugyabi gi khudongchaba leiraroi haibigi wafam ama lakpaga loinana masida yamna hena haksina lauduna desam gi akhanaba timamana thijulubuda mahairoi maral suklei leitana examination sarugyaba phangdabagi phibam lakpasi yamna lebak thiba mani magna hai mai sangadugi government amadi private animaki hairiba principal headmaster headmistress amadi form fill up taunabigi thaudang sinariba miyoi singi mathakta loge be serak pigadabani sahi ama maram suklei leitana examination sarugyaba phangnaroidaba mahairoi singadugi damak mahairoi sangaduna obigadori mahairoi amagi career ama pumang manghanbagi thakta mahairoi sangsingna taubasi khwaidagi hena sawa crime amani haina desamna laudaba ngamloi makhoi singi mathakta sapsab loge be serak phangangadabani ki magna makhatana hai asuk section daba asuk yamna thoksa wasada mahairoi sangsing asidi inquiry ama lengana simbiraga madudu yamna thoksa daba mongda tawrambadi lenga ki oiraga principal head mistress amadi headmaster adu thabaktagi pothahanba loinana lanai mahairoi sang oiraga school adugi recognition adu kakthapigedabani examination saruk yaba yaro hariba mahairoi sang singidamak lengana akhandana sinbiduna makhoibu sahi mangandana bo hona bigedabani han su desam gi mekedi gi phongdoki loinana mahairoi taraga mapanasigi principal headmaster amadi headmistress numit humni phawgi manungna desam gi office ta su lakpiduna masigi sab sab wafam sing thambigedabani karigumba masida lakpidaba thoklabadi mahairoi singidamak khallaba desamna mahairoi sang singi mathakta akanma miyeng sangnagani han su phongdoki Hausi ko ina di miyam pau su matang sa lusinjarage masu miyam pun ano update ngaminasi